Lok Sabada gallery-dagi miyoy ama chongthorokre, amana maikhu kapsilakpadagi irang thokre. Chenaba taruki manungda mga fare. BJP gi MP na pass piraga changalakpa oiramle. Haujik sathariba Lok Sabha gi ningthamifam asigi ngarang 0 hour gi matamda visitor gallery da famduna leiramba miyoy ama house ki floor da chenthoroklaga smoke bomb lang thorokpa amade gallery da lehoba atopa miyoy ama na smoke spray kap thorokpadagi laibak pumbada chokba wathok waikhrei. Democracy satpa laibak asigi laisangni haina launariba law semba miyoy singi wakhanafam oiriba house asida ngarang miyoy ani changsilaktuna asigumba thodok thowan ba ngamlagliba se security gi achoba soibani haina opposition na akan bawapam thamlagle. Thodok asida chenabani haiba miyoy taruki manungda miyoy mga fagat pangamkhre loinana gallery da sanglaklamba miyoy ani adu BJP gi MP amana pass piduna sanglakhibani haiba sukhang bangamkhre. Hauki bachahi kungani thoigi mamangda su asiguma tamthiba terror strike ki thodok ama Lok Sabha gi ariba building da thoktuna security personnel nipan yauna miyoy mapan sikhiba leikhrebane. 0 hour gi session chathari ngai chairak asida ngarang Sagar Sharma kauba miyoy amana visitor gallery dagi Lok Sabha gi floor da chongthaduna chensilakhe. Mahangna hangama pal machugi maikhu thokpa smoke bomb ama mafam aduda thadorakhe. Chairak asida visitor gallery da lehoba Di Manoranjan su gallery adudagi smoke spray kaptharakhe. Sagar Sharma na house ki floor da chongthoraktuna MP sing na family ba table aduda chongduna chenbagi video footage social media amade news channel sing da thagana rakpa thengnakhe. Makpu MP sing aduna question duna faraba matung mayam sangduna fubagi video footage uba phangkhe. Tungda Marcel sing na faduna puthokraga police ta sinakhe. Asumna house manungda irang thokpa hek haubaga house asigi mapanda lehoba Nilam Devi amade Amol Sidensu hangama palama sung angang ba masugi maikhu thokpa smoke spray sing kapthoktuna lainga ki mayok to kholaw kaya lawrakhe. Makoy mari mag police na faraba matung anti terror cell da sinaduna wahong pahong sathare. Loina na thodok asida chenabani haidiba Gurgaon dagi Vicky Sharma kauba miyoy ama su fagat khe. Adumoy namak Balitja kauba Gurgaon dagi miyoy amade haujik phawba phaba ngamdana leire. Fagatlaba miyoy sing asi wahong pahong sathaba matamda Sagar Sharma asi Uttar Pradesh ki Lucknow dagi ni haiba khangba ngamkhe. Di Manoranjan na Karnataka gi Mysore, Amol Shinde na Maharashtra gi Latur dagi amasung Nilam Devi na Haryana gi Hisar dagi ni haiba khangba ngamkhe. Lok Sabha gi visitor gallery manungda famduna session yaurakhiba Sagar Sharma amasung Manoranjan gi gallery pass asi Karnataka gi Mysore gi BJP gi MP Pratap Sinha gi office na pibani haiba khangba ngamle. Loina na mahak Lok Sabha gi speaker Om Birla ga unaduna mahak na pass pikhiba dugi matangda marik sumba report pikhalaga ni haire. Police na phongdorokpagi matungin na makhoi taruk asi online gi khuthangda sakhangnaraba matung punna plan yatmi nakhibane. Makhoi kanagumba terrorist group amana insilaga taholibra haibadude haujing maki oina khangba ngamdre. Thodok asida chenariba Nilam Devi asi haujik waja oina thawpubada natana civil service examination Thanabagi sem sariba miyoy ne mahak haukiba kumjali singani kunda thokiba farm law gi wathok adudasu lainga ki mayokta yamna kanna khongjang changsinba yaukhiba miyoy amane adubu mahak political party amataga samnadaba misakni haina mahaki pokminaba manaw nupana phongdorokhi haire. Thodok asigi matangde MP sing na phongdoknarakpagi matungin na visitor amana Lok Sabha gi visitor gallery tamna sanglakpa sida security check tangkak mga thokna tawribane. Adubu mataw karam na hairiba posak sing asi gallery tamna pusilakhiba no haibadu haujik phawba khangba ngamdre. Thodok asida gallery da famduna spray kapthorakhiba Di Manoranjan ase makhoibu entry pass pirakhiba MP adugi constituency gi miyoy ne masagi chai kuntraga mga rom suraba miyoy ase Bengaluru dagi Vivekananda University dagi engineering loiraba miyoy ni haire. Thodok asi thokraba matung Lok Sabha gi campus adu sil tawduna thamkhibaga loinana mifamsu ngasi ayuk pung 13 phawba yaithokhe loinana asigumba thodok asi matungda mugana thoktanaba security arrangement amasung mi chathok chasin tawbada hongba kaya leiragani haire. Visitor gallery asigi mamangda glass khazinbaga loinana airport laukhatpa section thorangumna body scanner na singba machine sing sizinaragani loinana MP staff press amadi visitor na chingba sing asi tokhaiba entrance sing dagi changalagani haire. Nakala maromda Lok Sabha da ngarang thokiba thodok asibu opposition gi MP sing na akan mamawongda condemn tawkhibaga loinana BJP gi MP adugi mathakta action laukhana bataksin khrei. Thodok asigi matangda Congress ki MP Sasi Tharu na hai miyoy sing asi BJP gi sitting MP amana sponsor tawbane visitor gallery da smoke pistol pisinduna changlak pangamba haibase
ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯑꯍꯣꯕ ꯂꯩꯔꯦ ꯇꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯅꯨꯡꯗ ꯁ꯭ꯃꯣꯛ ꯄꯤꯁꯇꯣꯜ ꯀꯥꯞꯄꯗ ꯅꯠꯇꯅ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯄꯨꯊꯣꯛꯅꯕ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯃꯥꯔꯂꯤꯛ ꯑꯥꯔꯖꯨꯟ ꯈꯔꯒꯦꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫